He tamba nang na angang amadi saji asibu kange hai na makhallabadi aina haiba thajo angang shu saji shu nasa sakna yokjaro thawai panba mayamgi langon langdai oinaba nafamda sinarabani lausillu hayeng kauba nongda nang na waraklaba matamda LIN aibu ningsinglakku matam maduda aina nangi nating soidana pangani Panthau apokpa nawa oibi ngaktani ngakpinaba sinbinaba ipan panthau nattana leijadido aduna panthau numitna manga leiringaida iralyayda hanbirau namom oibi aikhoibu kuina langthokpiganu ko panthau Ahanba magtada pupufok TV bu mityeng tabiriba pumnamakpu sonam chanuna taram nokjari ngasi sumayamgi damakta anoba wari ama puduna lakjari wari asigi mamingna sakhenbi hingchabi adudi mayam punna wari asi amo taminarasi mathai thainagi wari ni lamdam amada mabuk mara yamna tappa ningthau amakhak palami Ningthau adugi piklibi machanupi yamna nungsibi amasu leirami. Machanupi adubu pokpa numita ningthaugi maharani adu laikhiramde. Maharani na laikhidraba matungdagi ningthau na magi machanupi apikpi adubu yamna wana yoklammi. Somdana atopa lamdam amadani. Lamdam maduda masang matau yamna phajabi sakhenbi kaubi nupi amasu leirammi nupi aduna lamdam aduda mangondagi hena masang matau phajabi kanasu leitre haiduna yamna jauthokjerammi matam pumbada sakhenbi magi haudong amaga adumak loinaduna leirammi sakhenbi masang matau yamna phajarabasu nupi ama oibagi thotpa mengba tappagi magundi sakhenbida machet amata yauramde somda ningthau konungdani ningthaugi phamnaiba angamba machanglakuna ningthauda asumna haijerari iningthau nanai karigomba wafam amatang hangatjage iningthauna na mahangduna naitom hingba punsidu leibak praja miyamna nungaijade aduna yaragadi iningthauna leimarembigi hangliba mafam asi mahut sinbinaba hotnabiyudo angambagi wahaidu ahanbada ningthauna yaramde adubu konungi mantri angamba phamnaibasing amadi leibak praja mayamna haimanbadagi ningthau adusu yarammi asumna leibak miyam tanaraga masang matau phajabada maming chatlibi sakhenbiga ningthau aduga luhonglammi asumna sumhaukhibana ningthaugi machanupi adusu mapung marai phabi leisabi ama oiraklammi ningthaugi machanupi adu masak aduki mati ningthijana phajabi ama oirammi masang matau phajaba khakta nattana minungsi chawbi ingtappi nupi amasu oirammi aduna leibak praja miyamna ningthaugi machanupi adubu yamna nungsirammi adubu mamaton sakhenbidi ningthaugi machanupibu miyamna phajai haina sonabadu taraga yamna sauninglammi mangondagi hena phajabi kana amata leitre haina chauthokcherambadu ngasidi magi machanupi oina leiribi ningthaugi machanupina hena phajai haibadu tarabada yamna kalakpa amadi sauningba phaurammi
ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯁꯥ ꯎꯆꯦꯛꯁꯤꯡꯒ ꯂꯣꯏꯅꯔꯗꯨꯅ ꯍꯩꯀꯣꯜ ꯂꯩꯀꯣꯜꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯃꯤ꯫ ꯁꯥ ꯎꯆꯦꯛꯁꯤꯡꯒ ꯑꯗꯨꯝꯅ ꯅꯨꯡꯇꯤꯒꯤ ꯂꯣꯏꯅꯗꯨꯅ ꯂꯩꯕꯅ ꯁꯥ ꯎꯆꯦꯛꯁꯤꯡꯒꯤ ꯃꯔꯣꯜꯁꯨ ꯈꯪꯂꯝꯃꯤ꯫ ꯃꯌꯥꯝꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯐꯖꯩ ꯐꯖꯩ ꯁꯣꯟꯅꯕꯗꯨꯗ ꯁꯛꯍꯦꯟꯕꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥ ꯅꯠꯇꯕꯅꯤꯅ ꯁꯛꯍꯦꯟꯕꯤꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯈꯤꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯁꯛꯍꯦꯟꯕꯤꯅ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯔꯦ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯅꯨꯄꯤꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇꯪ ꯍꯪꯒꯠꯆꯒꯦ"꯫ ꯅꯤꯡꯊꯧꯅꯁꯨ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯀꯔꯤ ꯋꯥꯅꯣ? ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯌꯨ"꯫ ꯅꯤꯡꯊꯧ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤ ꯏꯕꯦꯝ ꯑꯁꯤ ꯉꯁꯤꯗꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯤ, ꯑꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯕ ꯑꯃꯨꯛꯇ ꯈꯟꯅꯁꯤ"꯫ ꯁꯛꯍꯦꯟꯕꯤꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯂꯩꯃꯔꯦꯝꯕꯤ, ꯏꯆꯥ ꯑꯁꯤ ꯆꯍꯤ ꯌꯥꯝꯅ ꯌꯥꯝꯕꯁꯨ ꯅꯠꯇꯦ, ꯃꯇꯝ ꯈꯔꯗꯤ ꯂꯩꯖꯈꯤꯁꯅꯨꯗ, ꯀꯔꯤꯒꯤ ꯇꯍꯥ ꯇꯍꯥ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯣ"꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯗꯨꯝꯅ ꯈꯨꯝꯂꯛꯂꯕꯗ ꯁꯛꯍꯦꯟꯕꯤꯅ ꯑꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯟꯗꯨꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯏꯅꯤꯡꯊꯧ, ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯟꯊꯕꯤꯌꯨ, ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯇ꯭ꯔꯤꯉꯩ ꯏꯆꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯗꯨꯅ ꯆꯥꯗꯥ ꯅꯧꯗꯥ ꯁꯟꯗꯣꯛꯇꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯗꯨ ꯑꯩꯗꯤ ꯌꯥꯝꯅ ꯌꯦꯡꯅꯤꯡꯏ꯫ ꯑꯗꯨꯒꯤꯗꯃꯛꯇ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯂꯨꯍꯣꯡꯈ꯭ꯔꯁꯤ ꯍꯥꯏꯖꯕꯅꯤ ꯏꯅꯤꯡꯊꯧ"꯫ ꯅꯤꯡꯊꯧ ꯑꯗꯨꯅ "ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯑꯩ ꯏꯆꯥꯒꯤ ꯋꯥꯍꯩ ꯑꯃꯇꯪꯗꯤ ꯇꯥꯈꯤꯒꯦ, ꯏꯆꯥꯅ ꯌꯥꯗ꯭ꯔꯕꯗꯤ ꯑꯩ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯂꯩꯀꯣꯜꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯄꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯎ ꯂꯥꯎ"꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ "ꯏꯄꯥ ꯏꯕꯨꯡꯉꯣ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ"꯫ ꯁꯛꯍꯦꯟꯕꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯒꯤ ꯄꯥꯕꯒ ꯑꯩꯒꯅ ꯁꯤꯟꯗꯨꯅ ꯏꯆꯥꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯅꯪꯕꯨ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯗꯨꯅ ꯂꯦꯞꯅꯔꯦ꯫ ꯏꯆꯥꯒꯤ ꯈꯣꯏꯗꯥꯖꯕ ꯃꯤꯁꯛ ꯂꯩꯔꯕꯗꯤ ꯏꯃꯥꯗ ꯆꯤꯡꯅꯗꯅ ꯍꯥꯏꯌꯨ ꯏꯕꯦꯝꯃ"꯫ ꯃꯃꯥꯇꯣꯟꯒꯤ ꯋꯥꯍꯩꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨ ꯏꯀꯥꯏꯔꯗꯨꯅ ꯃꯃꯥꯏ ꯅꯣꯟꯊꯈꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯏꯀꯥꯏꯒꯅꯨ ꯏꯀꯥꯏꯒꯅꯨ, ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯏꯄꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ"꯫ ꯃꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯒꯤ ꯑꯄꯥꯝꯕ ꯍꯥꯏꯔꯒꯗꯤ ꯂꯨꯡꯊꯦꯜ ꯂꯝꯗꯝꯒꯤ ꯅꯤꯡꯊꯧꯒ ꯑꯣꯏꯅ ꯂꯨꯍꯣꯡꯕꯤꯌꯨ"꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯛꯍꯦꯟꯕꯤ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯈ꯭ꯔꯦ꯫ ꯃꯄꯥ ꯅꯤꯡꯊꯧꯁꯨ ꯃꯥꯅ ꯍꯥꯟꯅꯗꯒꯤ ꯈꯪꯅꯖꯔꯛꯄ ꯅꯤꯡꯊꯧ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯂꯨꯡꯊꯦꯜ ꯂꯝꯗꯝꯒꯤ ꯅꯤꯡꯊꯧꯒ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯃꯥꯇꯣꯟ ꯁꯛꯍꯦꯟꯕꯤ ꯂꯣꯟꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯧꯇꯥ ꯃꯆꯥ ꯑꯃꯗ ꯐꯠꯇ꯭ꯔꯕ ꯍꯨꯒꯤ ꯄꯣꯠꯁꯛ ꯑꯃ ꯍꯥꯞꯆꯤꯜꯂꯤ, ꯑꯗꯨꯒ ꯃꯥꯒꯤ ꯍꯧꯗꯣꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯁꯦ, ꯃꯁꯤꯒꯤ ꯍꯤꯗꯥꯛ ꯑꯁꯤ ꯅꯪꯅ ꯄꯨꯗꯨꯅ ꯂꯨꯡꯊꯦꯜ ꯂꯝꯗꯝꯗ ꯆꯠꯂꯨ, ꯑꯗꯨꯒ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯂꯒ ꯍꯌꯦꯡ ꯄꯨꯔꯛꯀꯗꯕ ꯍꯩꯖꯤꯡꯒꯤ ꯑꯆꯥꯄꯣꯠ ꯑꯗꯨꯗ ꯍꯤꯗꯥꯛ ꯑꯁꯤ ꯍꯥꯞꯆꯤꯜꯂꯨꯁꯨ ꯆꯠꯂꯨ. ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯆꯠꯂꯨ, ꯃꯤꯅ ꯈꯪꯗ ꯎꯗꯅꯕ ꯍꯣꯠꯅꯧ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯧꯗꯣꯡ ꯑꯗꯨꯅ ꯁꯨꯝꯅ ꯍꯪꯂꯛꯏ, "ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯍꯨ ꯌꯥꯎꯔꯕ ꯄꯣꯠꯁꯛ ꯑꯗꯨ ꯆꯥꯔꯨꯔꯕꯗꯤ ꯁꯣꯏꯗꯅ ꯁꯤꯒꯗ꯭ꯔꯥ" ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯃꯃꯥꯇꯣꯟ ꯐꯠꯇ꯭ꯔꯕꯤ ꯁꯛꯍꯦꯟꯕꯤ ꯑꯗꯨꯅ ꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯁꯣꯏꯗꯅ ꯁꯤꯒꯅꯤ, ꯑꯗꯨꯕꯨ ꯍꯤꯗꯥꯛ ꯑꯁꯤꯒꯤ ꯃꯌꯥꯏ ꯆꯣꯝꯍꯟꯕ ꯉꯝꯕ ꯁꯤꯗ ꯍꯤꯗꯥꯛꯁꯨ ꯑꯩꯉꯣꯟꯗ ꯂꯩ. ꯃꯁꯤ ꯅꯪ ꯑꯩ ꯅꯠꯇꯅ ꯀꯅꯥꯃꯠꯇ ꯈꯪꯕ ꯋꯥ ꯅꯠꯇꯦ. ꯆꯠꯂꯨ, ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯍꯥꯠꯀꯗꯕꯅꯤ, ꯑꯗꯨꯒ ꯂꯨꯡꯊꯦꯜ ꯂꯝꯗꯝꯗ ꯇꯥꯏꯁꯤꯟꯅꯒꯗꯕꯅꯤ. ꯃꯍꯥꯛꯅ ꯁꯤꯈ꯭ꯔꯕꯗꯤ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤ ꯑꯃ ꯑꯃꯨꯛ ꯂꯩꯔꯔꯣꯏ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯌꯦꯠꯄꯤꯅꯕ ꯃꯤꯁꯨ ꯑꯃꯠꯇ ꯂꯩꯔꯔꯣꯏ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯧꯗꯣꯡ ꯑꯃꯗꯤ ꯃꯃꯥꯇꯣꯟ ꯁꯛꯍꯦꯟꯕꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯎꯆꯤ ꯑꯃꯅ ꯂꯣꯏꯅ ꯇꯥꯍꯧꯔꯝꯃꯤ꯫
ꯎꯆꯤ ꯑꯗꯨꯅ ꯂꯨꯝꯗꯨꯅ ꯂꯣꯏꯅꯁꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯧꯗꯣꯡ ꯑꯗꯨ ꯂꯨꯡꯊꯦꯜ ꯂꯝꯗꯝꯗ ꯆꯠꯈ꯭ꯔꯦ, ꯑꯗꯨꯒ ꯍꯩꯖꯤꯡꯒꯤ ꯆꯥꯅꯕ ꯑꯗꯨꯗ ꯍꯨ ꯑꯗꯨ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯀꯦꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯁꯨ ꯃꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯟꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯃꯃꯥꯇꯣꯟ ꯁꯛꯍꯦꯟꯕꯤꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯈꯜꯂꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯨꯡꯊꯦꯜ ꯂꯝꯗꯝꯒꯤ ꯅꯤꯡꯊꯧꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯑꯆꯥ ꯑꯊꯛ ꯄꯨꯗꯨꯅ ꯅꯨꯄꯤ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯥꯇꯣꯟ ꯁꯛꯍꯦꯟꯕꯤꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯑꯐꯕ ꯇꯥꯟꯈꯠꯂꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯃꯌꯥꯝꯅ ꯄꯨꯔꯛꯂꯤꯕ ꯑꯆꯥ ꯑꯊꯛ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯀꯣꯟꯅ ꯑꯃꯨꯛ ꯆꯥꯒꯗꯕꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯃꯃꯥꯇꯣꯟꯗ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯜꯂꯝꯗꯦ, ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯃꯥꯇꯣꯟꯗ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯌꯥꯝꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯇꯣꯟꯅ ꯍꯨ ꯌꯥꯎꯔꯕ ꯑꯆꯥꯄꯣꯠ ꯑꯗꯨ ꯃꯆꯥꯅꯨꯄꯤꯗ ꯏꯟꯒꯦ ꯍꯥꯏꯅ ꯇꯧꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯉꯔꯥꯡ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯍꯧꯔꯤꯕ ꯎꯆꯤ ꯑꯗꯨ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯇꯣꯟꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯆꯤꯛꯂꯝꯃꯤ꯫ ꯃꯃꯥꯇꯣꯟ ꯁꯛꯍꯦꯟꯕꯤꯗꯨ ꯎꯆꯤ ꯑꯗꯨꯅ ꯆꯤꯛꯄꯗꯨꯗ ꯅꯥꯔꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯎꯆꯤ ꯑꯗꯨ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯂꯔꯦ꯫ ꯎꯆꯤ ꯑꯗꯨ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯀꯟꯅ ꯈꯣꯡꯂꯝꯃꯤ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯏꯉꯛ ꯉꯛꯅꯔꯦ꯫ ꯎꯆꯤ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗ ꯉꯔꯥꯡ ꯃꯃꯥꯇꯣꯟ ꯑꯃꯗꯤ ꯍꯧꯗꯣꯡ ꯑꯗꯨꯅ ꯁꯥꯟꯅꯈꯤꯕ ꯁꯤꯟꯈꯤꯕ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯁꯥ ꯎꯆꯦꯛꯁꯤꯡꯒꯤ ꯃꯔꯣꯜ ꯄꯨꯝꯅꯃꯛ ꯈꯪꯕꯅ ꯎꯆꯤꯅ ꯍꯥꯏꯔꯤꯕꯗꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯃꯃꯥꯇꯣꯟꯒꯤ ꯐꯠꯇ꯭ꯔꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯗꯨ ꯈꯪꯂꯛꯂꯕꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯃꯊ꯭ꯋꯥꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ, ꯃꯃꯥꯇꯣꯟꯕꯨꯁꯨ ꯌꯥꯝꯅ ꯋꯥꯔꯧꯔꯛꯏ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯆꯪꯁꯤꯜꯂꯛꯂꯒ, "ꯏꯕꯦꯝꯃ, ꯊꯦꯡꯈ꯭ꯔꯅꯤ, ꯑꯆꯥ ꯑꯊꯛ ꯑꯁꯤ ꯆꯥꯅꯕ ꯇꯧꯔꯁꯤ" ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯀꯞꯂꯒ ꯃꯄꯥ ꯅꯤꯡꯊꯧꯗ ꯎꯆꯤ ꯑꯗꯨꯅ ꯇꯝꯂꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯃꯄꯥ ꯅꯤꯡꯊꯧꯗꯁꯨ ꯇꯝꯂꯔꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯑꯗꯨꯝꯅ ꯇꯝꯈꯤꯕ ꯑꯗꯨꯗ ꯃꯃꯥꯇꯣꯟ ꯁꯛꯍꯦꯟꯕꯤꯗꯨ ꯄꯥꯈꯠꯂꯗꯨꯅ ꯁꯠ ꯆꯪꯁꯤꯜꯂꯛꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ? ꯎꯆꯤ ꯑꯁꯤꯅ ꯍꯥꯏꯔꯒ ꯅꯪꯅ ꯊꯥꯖꯔꯒ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ?" ꯍꯥꯏꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯏ, "ꯐꯔꯦ ꯂꯩꯃꯔꯦꯝꯕꯤ, ꯅꯍꯥꯛꯁꯨ ꯇꯞꯊꯔꯣ꯫ ꯉꯁꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯑꯐ ꯅꯨꯡꯉꯥꯏ ꯇꯥꯟꯈꯠꯂꯛꯄ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯗꯨꯝꯅ ꯈꯠꯅ ꯆꯩꯅꯕꯗꯨ ꯑꯩ ꯄꯥꯝꯗꯦ꯫ ꯅꯪꯅ ꯂꯥꯟꯗꯦ ꯍꯥꯏꯔꯕꯗꯤ ꯐꯔꯦ, ꯉꯁꯤꯒꯤ ꯏꯆꯥꯅꯨꯄꯤꯅ ꯆꯥꯒꯗꯧꯔꯤꯕ ꯑꯆꯥ ꯑꯊꯛ ꯑꯁꯤ ꯅꯪꯅ ꯍꯥꯟꯅ ꯆꯥꯔꯣ꯫ ꯅꯍꯥꯛꯅ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯗ ꯑꯃꯨꯛ ꯄꯤꯖꯒꯅꯤ" ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯇꯣꯟ ꯁꯛꯍꯦꯟꯕꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯄꯥꯈꯠꯈ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤꯒꯤ ꯄꯥꯈꯠꯄ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯤꯡꯅꯔꯗꯨꯅ ꯑꯆꯥ ꯑꯊꯛ ꯑꯗꯨ ꯅꯝꯗꯅ ꯁꯛꯍꯦꯟꯕꯤꯗ ꯄꯤꯖꯔꯝꯃꯤ꯫ ꯃꯁꯥꯃꯛꯅ ꯐꯠꯇ꯭ꯔꯕ ꯍꯨ ꯍꯥꯞꯈ꯭ꯔꯕ ꯑꯆꯥ ꯑꯊꯛ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤ ꯃꯃꯥꯇꯣꯟ ꯁꯛꯍꯦꯟꯕꯤ ꯃꯐꯝ ꯑꯗꯨꯗ ꯈꯨꯗꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯠꯇ꯭ꯔꯕ ꯃꯃꯥꯇꯣꯟ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯡꯊꯦꯜ ꯂꯝꯗꯝꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯂꯨꯍꯣꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯍꯥꯞꯇ꯭ꯔꯤꯉꯩ ꯍꯥꯞꯆꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯄꯤꯛꯆꯔ ꯁ꯭ꯇꯣꯔꯤꯁꯤꯡ ꯑꯁꯤꯕꯨꯁꯨ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ, ꯑꯗꯨꯃꯛ ꯇꯥꯕꯤꯌꯨ, ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯅꯨꯡꯉꯥꯏꯔꯕ ꯑꯦꯅꯤꯃꯦꯁꯟ ꯚꯤꯗꯤꯑꯣꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯨꯗꯨꯅ ꯂꯥꯛꯆꯒꯅꯤ꯫